बिष्णुपुर डिस्ट्रिक्ट के मनुंग चनबा फगाकचौ इखाइदा कुमार रेजिमेंट के पार्सनल सिंगना मपु लेतब युमदा लोन चंगलंबदगी इरांग चाउन थोखरे लोइनना थिंगलुब खुंजा नहा सिंह फुरमले ngarang numidang phagakchau ikhai police station konba phagakchau ikhai ward number 2 da yumda security person khara maram leitana changlakpada leikai miyamna kari maram gi yumda changbano hangnaba hodnabada amamba gi khudong chaba lawraga chenkhi nongalaga ngasi ayuk leikai miyamna ngarang irang thokiba yum sing changduna yengbada kumaung regiment gi person ama leiramba thingnakhi khudakta police ta paw pibaga loinana mahaki machin hangnaba police station da punaba hodnaringaida masing yamlaba kumaung regiment gi person sing laktuna miyam gi yamna chauna mugnaba thokhe army personnel adu police station da thamgraba matungda personnel sing aduna police station manungda namduna changnaba hodnabadagi thingluba naha kaya personnel sing aduna phuba haurakhe ngahek leiraga kumaung regiment gi CO laklaga police yauna miyam ga wari sanakhe loinana mi leitaba yum manungda leiramba personnel adugi mathakta matik chaba chirak pinaba miyamna taksinke CO na mahakpu chirak pinaba tawgani haibadagi miyam gi asawa fathakhe amadi handorakhe कुकी सिंह ngahek leitara aki akhang piriba mafam aduda micham ngaknaba lakliba kumaung regiment gi personnel sing na maram chadana micham gi yumda lona changduna kari tormlibuno haina mafam adugi miyamna hangkhe loinana Indian Army gi troops sing na chatibali chat asina makhoidagi maitei micham singbu kamdau na ngak sengadoribno haina hangna hore maitei yumda kumaung regiment gi personnel huran jangamdo अदु मयान फारो वे कुमार जिमेन मिचम क्या फुरे अदु उजी स्टेशन द पुरोना वना बदा उजी मिचम क्या मुना थोकरे उजी कुमार जिमेन के असेन फोर्स आजला का उजी मिचम क्या फुरे कुमार जिमेन की पर्सनल मा उजी यार ने ना कोई का ngana थोंग थुगार म जगा सला मयान फाबने अदु नम तो कुमार जिमेन की मैम थोजला उजी मिचम क्या फुरे पुलिस के मुख धुगाई करे कुमाऊं ना कुमाऊं जी में पुलिस के धुगाई करे से तो ये मुझे देखो yung saya tengah bermain itu pura mah, kumaru jimat kita jimat jimat, biasa apa itu masuk nongkrong.